ꯏꯇꯥꯂꯤꯒ ꯑꯅꯧꯕ ꯄꯥꯎ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯄꯥꯀꯤꯁꯇꯥꯟ ꯃꯆꯥ ꯏꯇꯥꯂꯤꯗ ꯆꯪꯕ ꯊꯤꯡꯈ꯭ꯔꯦ꯫ ꯏꯇꯥꯂꯤꯗ ꯃꯨꯁꯂꯤꯝ ꯅꯨꯄꯤꯁꯤꯡꯅ ꯕꯔꯀꯨ ꯁꯦꯠꯂꯒ ꯆꯠꯂꯝꯕ ꯇꯥꯔꯒꯗꯤ ꯌꯨꯔꯣ 350ꯗꯒꯤꯅ 3,500 ꯍꯥꯏꯗꯤ 3,500 ꯐꯥꯎꯕ ꯐꯥꯏꯟ ꯊꯤꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯋꯤꯖꯔꯂꯦꯟꯗꯁꯨ ꯀꯅꯥꯒꯨꯝꯕ ꯃꯨꯁꯂꯤꯝ ꯅꯨꯄꯤꯅ ꯕꯔꯀꯨ ꯁꯦꯠꯂꯒ ꯆꯠꯂꯝꯕ ꯇꯥꯔꯒꯗꯤ $100 ꯐꯥꯏꯟ ꯊꯤꯒꯗꯕꯅꯤ꯫ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯂꯣ ꯑꯃꯨꯛꯀꯁꯨ ꯁꯤꯡꯅꯕ ꯇꯥꯔꯒꯗꯤ ꯍꯥꯟꯅ ꯊꯤꯔꯕ ꯐꯥꯏꯟ ꯑꯗꯨꯒꯤ 12 ꯇꯥꯏꯝꯁ ꯍꯦꯟꯒꯠꯀꯅꯤ꯫ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯄ꯭ꯔꯤꯟꯁꯅ ꯊꯥꯗꯣꯔꯛꯄ ꯋꯥꯐꯝ ꯑꯃꯗ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯁꯤꯡꯅ ꯃꯍꯥꯛꯅ ꯁꯦꯠꯅꯤꯡꯕ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯌꯥꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯅꯨꯄꯤꯅ ꯁꯦꯠꯀꯗꯕ ꯗ꯭ꯔꯦꯁꯀꯤ ꯅꯤꯄꯥꯗꯒꯤ ꯄꯥꯔꯃꯤꯁꯟ ꯂꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯈ꯭ꯔꯦ꯫ ꯅ꯭ꯌꯨꯖꯤꯂꯦꯟꯗ ꯃꯨꯁꯂꯤꯝ ꯆꯪꯁꯤꯜꯂꯛꯄ ꯊꯤꯡꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨ ꯖꯤꯁꯁꯀꯤ ꯀꯤꯡ ꯍꯥꯏꯅ ꯃꯨꯁꯂꯤꯝꯁꯤꯡ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯃꯛꯅꯤ ꯋꯥꯔꯜꯗ ꯊꯣꯛꯂꯤꯕ ꯑꯅꯧꯕ ꯔꯨꯜꯁꯤꯡ ꯆꯠꯅꯔꯛꯄ ꯃꯥꯒꯤ ꯂꯝꯗ ꯆꯠꯅꯔꯛꯄ ꯔꯨꯜꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ꯫